Image Paodam yang tabiri basing bu ahan waktada Binita na taram noksa bagaloy na kurubzari. Hauze Paodam asigi maroyo pau thamzari. 25th Martyrdom Anniversary amadi 9 Sahit Madhumangal Memorial Lecture Chief Minister N. Birena athawi mitung oduna panthokre. YK College ki nauna saba Women Hostel sangakre. Loinana Jirida Road Safety Awareness ka marilena motor rally panthokre. Mapungayo Paulo Birasi 25th Martyrdom Anniversary amadi 9 Sahit Madhumangal Memorial Lecture ngasi Manipur ki Chief Minister N. Birena athawi mitung amadi S. Satyabhama Devi na thorom mapu oiduna ngasi Jawaharlal Nehru Manipur Dance Academy da pangthokre. Thorom gi athawi mitung warol piraduna Chief Minister na haikibada Madhumangal Bharat imagidama thawai thakibani Bharat pu apunba ama sagatnaba honabada thawai thakibani haiki. Chief Minister na makha taraduna haikibada uhai sage hairabadi uhai pambi thaba taba amukta Manipurda thokidrio mongda civil service exam ki coaching amadi school phagansi mission singjamagi school chhatra kuntra taruk leirambadagi sahum humpu leirakpa chhatra samni leirambaduna lising ama hena leirakpa asigumba government asigi thaba kaya sina prajana government asi thajara e haiki alno ina nahan haijab uhai sa se uhai pambi thaba taba wa tharga uhai sa be ro an hojik dagi aduna ko school phagalan jen tor kana ngasi pre nursery dagi hojik rajya sangwa ko chalu school tu han waja chhatra samri mukta leibani hojik 1000 ki matak admit taw ms 1000 ki matak singjamai gi honorable speaker gi da hojik ma gi da school chalu tu chhatra kun chhatra ruk leram bani hojik chhatra chahunga humpu webra keno tanar e hojik sam kumar gi da chalu bodo han chhatra samri yang khemu lebu hojik lising namaga Sani Mohebra, Sani Pan Hebra. Double Hengal Akan was a Prazana government, she would Hazaba. BJP led government. Chief Minister Nong Thomba Birenangasi Impal Iske Andro Kendra Manung Chanba Moirang Purel High School da School Pagansi Mission Hodokre, Taramadu Forest and Environment Minister Thonauzam Siang Kumar, Education Minister Dr. Thoksam Radia Siam Susar Yaki. Chief Minister na nauna sakibe school building amadi anoba khusu khulai amadi infrastructure singadu inaugurate tauki phangsadu state education s department na sinbani school ase khatan ta ngasi school phagansi misangi makhada atai school mari haingang high school singjamai singa makha high school praja high school amasung sk ideal high school ngarang bamsu school phagansi haiba launch tauki sarkar na kendra gi oina School amamang khangatuna school phagansi haibasigi dama hana khangatuna thamkra matungda ahan ba ngasi school manga si school phagansi mission gi ahan ba phase oina launch tawkibani tharamadu da chief minister na phondokibada kendra humpu maktagi school amamam mission asi implement tawgani chief minister na makha taraduna aphaba school galoena highly qualified oiba oja sing educated infrastructure sing provide tawba haibasi sarkar asigi mathauni mahakna General Public Education Department Marilena Officer Singh Kendra Humpu Maki Local Gilusing Basingbo Makoina Tengbang Birakpa Amadi Kathok Biraktuna Mai Pakna School Pagansi Mission Implement Tawbang Ambagi Damak Thagat Ki Mahana Makata na Pondokibada Mission Asigi Makada Pre-Nursery Facility Supiri Education Minister Dr. T.S. Radhesya amasung mahaki team na Mai Pakna Mission Asi Implement Tawkibani Haiki Taramadu Das, Secretary to Chief Minister Ningthauzam Geoffrey, Education S Commissioner T. Ranjit Singh, Education S ke Official Singh, Civil Amadi Police ki Makok Thongbo Officer Singh Su Saruk Yaki. NISIDCL na Agency Wajuna GR Infra Projects Limited na National Highway 102 Impal More Lambigi, Kaksing Lamkhai ki area da Haujik Singoliba Elevated Road Asina Loisindana matam sangalairakpana miyamda hena kudong chadaba kaya mayok na hale
elevator road asisu semlaroi dobanina mafam asigi thabak suriba asi tha asigi tang kun phawada loisin binaba hotnabiu haina kakjing lamkhai bazar welfare board na ngasi dukan thong londuna wakat mifam chathakre wakat mifam aduda saruk yaramba mioi amana phongdorakpada hojik lambi tawthoktuna leiriba amadi yot maya ama yumkhatuna traffic ta kudong chadaba thoaliba dukan phamjariba singi ising amadi pochai hondo hanjin tawbada kudong chadaba kaya thokle hojik maihau langpok thokanbagi matam asida laibak thiduna maihau langpok thoraklabadi fire tender changbada kudong chadaba thokpa yabagi pibamda leire karigumba tha asigi kun phawbada suriba thabak asi loisindragadi miyangga loyana kanba khongjang sangsilakani hainasu phongdorakhi Kariumba haiba thabak asi oidaba leirabanina yargadi lagliba tang kun sibauda thabak asi lochinbinaba lokthokpinaba akai site gi dukandar chi taptagi haijari kariumba machida yadaduna makha thengthaba taragadi lagliba tang kunni matungdagidi parjagi yo ama lakpachu jai haina media da thamjaningi UGC Narrow Grant 12 Plan ki Santang Makhada YK College Wangjingda Nauna Saba College asigi Women Hostel ngasi haunabi matungina Wangjing Tentha asigi MLA Paodam Brojena sangaduna miyamda khusina kre ngasi sangakraba Women Hostel asi UGC Narrow Grant 12 Plan ki makhada lupa lakh humdra amadi interest oina lupa lakh ahum lising nifuni pan cham humdra mari loyana college ki pandagi lupa lakh manga puna lupa lakh humdra ni palising nifuni pan cham humdra mari changna sabani hairi ngasigi hostel sangabagi tharamaduda Wangjing Tentha asigi MLA Paodam Brojen YK College ki principal professor S Giri CDC MUG director professor TS Ratan Kumar amasung DM Science ki principal professor Jadumanina athoiba mithung tharam mapu amasung akhanaba mithung sing oina saruk yaki Nature Learning Center National Mission on Himalayan Students NMISS Ministry of Environment, Forest and Climate Change, Government of India ki miyang makhada Thobal Forest Division, Forest Department Manipurna Sinduna 2 days Nature for Civil Societies program amang asidagi Division Forest Officer DFO Thobal ki conference hall da haudokre Adverse impact of encroachment and art cutting and conservation of wetlands and birds haiba hiramda pangthokadoriba thoramgi ngasi haudopagi thoramda Central Forest Division ki DFO RK Amajit Thobal Forest Division ki DFO Debla Leprakpam Thobal Division ki ACF Bhanai Chong Singchan Thobal ki Range Officer S Samungau amasung Kaksing ki Range Officer and Iboyaimana athoiba mithung amadi wangangloi sing oina saruk yaki ngasigi ahoba numita wangangloi singna session on adverse impact of encroachment and art cutting amasung session on conservation of wetlands and birds haiba hiram singda wangangki Tharongga Marilena DFO Thobal Debla Lai Prakpamna Phongdorakpada program asi impact of encroachment and art cutting amasung conservation of wetlands and birds ki matangda civil society singdasu khanghanduna amadi hiram asida yauksin birakduna Forest Department dasu mateng pangbiraknabagi wakhalonda amadi mangslaklaba sing kharada oirabasu kanba ngamhaunaba thoramasi pangthokpani Hayeng loisinba numita division asigi manungda leiriba Kharungpat Ecopat amasung Waithokpat ki hojik oiriba phibam sing yenglugani amadi pata tariba usek makhal sing yengba amasung masing thibagi thabak chathagani haiki Civil society में आज ये कोई ना involve तौरगा कोई ना forest department में मतींग भाग में भाई तरह दुका illegal excavation of hill art की adverse impact शिदा मयाम ना support हो बिरगा कोई ना जो forest department में मतींग भाग में फिर कोई ना कंबंगम होना बा दुका plus कोई की wetland की conservation की मतंग दो कोई ना awareness अमा preserve ngase district police jiri bamna sinna road safety awareness program kam motor rally ama pangthokre road safety awareness program ga marilena rally amasu RK Santon Vidyalay jiri bamdagi lamthaki rally eduda school gi mahiroi sing jiri praja singna drive safety rules are your best tools obey traffic rules save your future haina thaba placard sing paiduna satki rally eduna National Highway 37 lambida satlaw matungda Jiribang High Secondary School ki playground da mipa ama pangthoki ba tharamaduda BK Joint Director Transport Cum State Nodal Officer Road Safety na athoiba mithung MOB Superintendent of Police Jiribam District tharamapu oina saruk yaki
Thoranga Mari Layana, Resource Person Oina, Quesnam Sarma Devi, MPS, Superintendent of Police, Traffic Amadi Yumnam Joyras, MPS, Additional Superintendent of Police na, Traffic Objectives Amasung Basic Traffic Rules Loyana, Niyom Sumna, Gari Tobiduna Soingam Dana Amasung, Lambida Kudong Tiba Toktanaba Traffic Rules in Kangna, Gari Tobinaba Miam da Apel Toki. Manipur Alliance for Child Rights MACR na rape victims singi compensation matam sana pithok pinaba taksin kre ngasi Manipur Press Club ta pangthokiba pawgimi phamada MACR gi state convener Montu Ahanthem na haikibada Senapati district ta sahi mari dangai ribi rape victim oiribi nupi macha amagi compensation pibidabana imung manungda awaba kaya manangale haiki mahana makhatara aduna sahi amada Manipurda sangsatta angang humdra nipalongi sexual assault ki casingi report phangli official oina compensation si tha sigi manungda pigadabani du sahi ani natraga hena changanbada victim singi imung manungda mental harassment ohele haiki Sarkar na isu asigi matik chaba budget hapina by MACR gi maikai dagi thamladuna government poksona singba casing asigi oiba thuna trial chathabaya ba fast track special court ama Sarkar na linkhana basu MACR na demand tauri haina montuna phangdoki Primary Health Center More na sinuna ngasi More gi St. George School da tha taru kanaraga pangthokpa deworming week ki saru ama oina ngasi sensitization program ama pangthokre Tharamadu da Primary Health Center More gi MO Incharge Dr. K. Santi Kumar na phangdokhibada Healthy Children Healthy Future Pillar ama oina ba honabada angang singda anemia haiba laina asi maru phukna muthatpa dakar oi anemia asi bu muthatna ba honabada deworming tablet chaba sina angang singi haksang singda kana halli amadi angang singi haksang da leirakpa wang kaya manghangani haina phongdokhi loina thoramadu da sarugya khiba Primary Health Center Moregi MO Dr. T.S. Priyobartana St. George School Moregi mahiroi singda deworming tablet sing karam haina sagani loina deworming imatang da wafam kaya ma khanganki St. George School Moregi mahiroi singda deworming tablet sing yenthokuna kudakta pijaki Thobal District ke Hairok Police da sangi manung chanba Hairok Patri Champra Thongmaya da leiba School TN Memorial Academy Boarding amadi yum yauna ngasi nongyai matung pung 12 makhairam tarakpada maina tumna chakre mai sakpadu da asopandi yahodre hairi mai sakpadu da lakliba tang 13 da class 10 exam thagadoriba mahiroi singi emic card lairik uniform amadi study material kyamarum yauna puna lupa crore amarom henbagi mal changsingsu yaukre hairi adungakpo school adugi boarding de leiba mahiroi singdi asopan yahodre TN Memorial Academy asi Hairok Patri Champra Thongdagi Taurang Bam Janesor Apokpa Laikhidraba Taurang Bam Nabana Salaiba School ni hairi School asi Nursery dai class 8 phawba lei aduga exam thagadoriba class 10 gi mahiroi sing asina School asi da hangba mahiroi sing gi coaching center da leibani hairi School asi da class 8 phawba gi mahiroi samri romna mahi tamli amadi class 10 thagadoriba coaching gi damak leiriba mahiroi na kuntare ni hairi Mayadu school aduga thangana leiba yen loiba sangamadagi electric tagi horakpa oiramba yai hairi mai sakpadu da fire service thawal gi team sul latuna mai kanaba honaki hairi Democratic Students Alliance of Manipur Desangi Mass Reformation Campaign Phase 2 gi saru ama oina ahanba series da mayang langjing high school ki phibam yengsilurobagi matungda ani suba series ki oina ngarang sechatara mathoida Desangi Education and Academy Affairs Secretary Longjam Robin Nalusingba Mute Kangbu Amana Yangang Pokpida Laiba Singtam High School ki phibam yengsing kre Hiramasi matana ngasi kwakathela laiba Desangi office ta pangthokpa pawgimi phamada mahiroi loop asigi general secretary na haikibada Computer Science ki oja ma utilization da leram ki adubo oja si sunglap laktabana school asida lehoriba computer sing mirang thuduna konja onduna leram ki School asida nan teaching staff ama phawba leite oja singa lupa chama khaina raga tha amada lupa changa piduna sakwidar thamauri amadi school asida mahiroi maudrama pal leiri series 3 gi oina class 1 dei class 5 phawba leiba yangang popida leiba yangang popi primary school asi oja ahum khatan salairam ki oja ahum asigi manungda oja headmaster in charge su mikok thibagi chatkibana school da laktre haina phongdoraki school asida oja anina mahiroi marphu da takpi tambi hori School asigi toilet sunglai leite thaknaba ising su phangaude lenga ki school phibam aduki matik sothare athu matamda lenga na yengsinbiu makhatana Desangi Mass Reformation Campaign Phase 2 gi series singi Paodam yamda mathang phongdorakani
Nakal amaromda Desang Cultural Affairs Secretary O Suraskantan Lusingba Tim Amana ngarang ahing pung 12 tarakpa duaida Hairok Part 3 da laiba TM Memorial English School gi founder gi yum amadi boarding maina saki ba thaudo du yengsin bagaloyana desamna thamoi sokna nungai taba phongdorakli Pre Drug Society haiba pandamda miyangge ba mifama ngasi Thaubal District ki Sarangpat Lakshmi Bazar da laiba SYVA Club ki ground ta pangthokre Sarangpat Gram Panchayat na sponsor tawraga 12 Clubs Coordinating Committee Against Drug amasung Women Welfare Association Sarangpat na sinduna pangthokki mifam aduda Thaubal Police ki SP Dr. S Ibomsa Singh Sarangpat Jila Parishad ki member PS Haramani Singh Sarangpat GP ki Pradhan S Imo Singh Lorembam GP ki nominee Pradhan KI Sana Komba Singh District Mental Health Program Chandel ki Nodal Officer Dr. KS Robindro Singh Sarangpat PIC ki Medical Officer Dr. Bikram Singh amadi Lamding Educative Welfare Association Secretary S Ojit Singh amadi atai masak naiba miyoi kayasu President Member Singh oina saruk yaki mifam aduda Sarangpat khul amadi masi yakobida lairiba khul Singh Nepra Company Bengi Icham Khunou Thokjom hairiba khul manga asida mayai kaba chinjak sing chaba amadi yonba sing thingba Hana mayai kaba chinjak sing charaba miyoi sing amadi makhoi gi ahalaman mapa mama singna Coordinating Committee da mateng pangba duguloyana nisha da laijuraba singbu rehabilitation pinaba hotnaba haiba warep sing lauki Mamang tha January 23 kunipang ba hingda yaripok tulihal mayai lekai da laiba Miss Wasima sahi 18 pokpa Jayarudin asi maya Imphal irong chesaba salama choba tungu khongda ijat mangala matung hatlaga hundok lambada chenabani haiba MD Shekhawari sahi kunmari apokpa Haisamuddin Lilong da makhada laiba si phaduna jail da thambada jail manungda thauri yalaga siramle mahak hauze sajiwa jail da thamdan trial sathari bani mahak ngasi ayupung mari rom tabada sajiwa jail gi sector number 3 ki toilet ta thauri yalaga siraga leram khibani mapam aduda magistrate yauna forensic expert amana tim yengchila matung asiba haksang lokhotuna postmortem gi dama Jennings ki mok ta thamkhre thauri yalam ke matamda mahaki makhong adu floor da thenglaga leram badantana Mamit amasung makut pina pulami hairi laikhidrabagi imung manungi maikai dagidi misi asi signaningai oi asengba langla langjin puthoktre phawba asibaksang lokhiroi hairi laikhidraba Sekhawaris January 13 da phara matung CJM Imphal West Court ta puthoktuna February 10 phawba judicial custody da remand lokra matung February 10 da amuk puthoktuna numit 15 ni gi remand lokduna trial sathari bani hairi Delhi to Tokyo phawba differently able persons in dama paujal puba cycle tour aba pangthokadoriba si malengi miyamda khanganabagi dama www.rohanfilm.organization ngasi Manipur Press Club ta MPCC ki Vice President M Prithviraj na launch tawkre ngasi launch tawbagi tharamadu da M Prithviraj na hai asigumba mahaki differently able singidama malengi miyamda awareness piba khungsa asi iramdamgi macha ama oina chawthokchai Sakadoriba khungsat asi challenging oiba khungsat ni asoyangam yaudaba mahana piningwa paujal adu malengi miyamda yahunna bahonabada miyamna su mateng pangbiyu haina phongdokhi Manipur da leriba mixed martial art ki phawra ba fighter sing kaya ama leire adubu makhoi sing asi international ki thakta thokpa ngamdabagi awaba kaya leiragasu ngasidi Aztecs fighter team na makhoibu malengi thakta puthokna bahonari amadi asigumba masana asida pamliba sing malengi thakta yoba yare haina Aztecs fight team gi manager Joy Chan Moirang Them na ngasi Manipur Press Club da pangthopa pangmising unabada phongdokre mana hai Pro Combat Fight League 2 haina mingthon ba international level combat sport league lakliba February ki 22 dai kulumdoi phawba Kurukshetra Haryana da pangthokadoriba asida Manipur dagi mixed martial art fighter ahumna India gi mahut sinduna saruk yarugadori Pro Combat Fight League 2 gi fight card release tawkibagaloyena hairiba fight asida and Bon Jovi ga Uzbekistan gi Jasur Karimov ka flyweight ta bout 13 thainagani Zinas Laisram na Afghanistan gi Najib Bahadur Zada ga flyweight ta bout 3 thainagani amadi Mohammad Firoz Khan na Afghanistan gi Abdul Majid ka strawweight ta bout 3 thainagadori haina mahana makhata ki mana hai hariba Manipur gi fighter ahumasi Aztecs fight team gi makhada train tawraba sanaroi sing yamadi Aztecs Sports and Fight Studio gi lamjing makhada makhoina league asida saruk yarugadabani haina phongdokhi India represent tagodariba fighter sing adudi and Bon Jovi Zinas Laisram di Mohammad Firoz Khani hairi
MPP Youth Front ki President Sarachandran haikre ngasi pausel singda MPP ki President Ramba O Jugindro Party dagi tanthokle aduga Laisram Krishna Chandrabo anawa President khale haibasi MPP Youth Front amadi sanura marupna sanaba yaba wafam nate wafam asi press club da pawmisinga unabada Sarachandrana phondokhibani Sarachandran makha taraduna Jugindro bu party ki general conference panthokna niyam sumna Constitution ki matungina khankhibani tara teres suba Lok Sabha election da party ki miyam yanaduna party ki candidate oina thagatkibani party ki sel lana sinaki haibasi miyoi terena saba observer committee na thijinbagi thabak sathari amadi makhoi gi report lautringida miyoi kharana central committee phamle haibasi miyoi kharana pangthokpani anova president khale hariba Krishna Chandra MPP youth pranamadi sanura marupna recognize toba yaroi mahak president oidri hainasu Sarachandrana pawmisingda phongdokhi Lamjing ba cab service na customers indagi ahen ba sel lokhiba leite miyamda lana sandokpiganu haina Lamjing ba cab service na phongdokre ngasi Manipur Press Club ta panthopa pawgi mafamada Lamjing ba cab service ke head of department Paodam sanana hai Lamjing ba cab na ngasi phawba miyamgi thagol tawjaduna lakli kumja lisingani tara tareki October 19 dagi ngasi phawba sigumba complaint leijaraktri adubo khangawdana KCPMC progressive na cab ki matangda palakliba si nungaijade Lamjing ba cab na ngasi phawbada miyamdagi sel hena lojadri aduga aikogi package sarchu application apps amadi social media kutangda ngasi phawba miyamda update tawjari Lamjing ba cab na lenga ki thabak phangjadraba singbu driver gi sinphamda thabak sohon biraga nongmagi atan ba sampam punamak masa masagi ohenduna Lamjing ba cab na EMI kutangda nongmagi oina apik pa samphamda driver singa thabak tawminari aduna ngasi phawba cab na miyam khaktanatana driver oina thabak tawriba staff punamakpusu kanaba khudong jaba kaya piri Lamjing ba cab ki maikai dagi su miyam yai phana bhona duna ngasi phawba lakli Lamjing ba cab service da sirak liba maralasi yumpham yaude customer singdagi sel hena loba leite driver singna kathok piram bangaktani gari asibu thauduna imung pujari be staff sing busu nungsi biu haiki Lamjing ba group kangla package drinking water ki public relation executive oinam diction na haikre Lamjing ba group na kangla drinking water ising pibagi thaba lisingani tarang pangi me thadagi hogani hairambadagi amuk jun thadagi hogani hairabasu hodre jun kuntareta bottle sahum kaisamthong nauria pakhang lakpa pachoi kaksing lamlai na singbada ahan boy ni enthoki ising enthokpagi asang masampham sing makhoi masana puthokjabani sampam sing adu handokna ba haibadagi customer sing dagi karak laga hanjingani hairaga hojik phawba hanjina leire masina customer gi pyari gi marakta khana saina ba thokle atuma matamda customer sing dagi khonga ke paisa sing handokadabani pyari singna ahan boy na puthoke paisa do handokadabani haina su dikshan na ngasi press club ta pawmi singa undabada phongdokhi Bangladesh Myanmar Assam Tripura da soina khunda khra maitei singasi aikogi ipai puna sandokla maitei ngaktani aduna aikoina makoigi minungsi thaujal phangbang amdrabadi haibong manungi tilga pangkhak oirabani haina Maitai Convention 2020 ki advisor P Sanamani na pawmisingna phongdokre ngasi Manipur Press Club ta panthopa pawgi mafamada P Sanamani na hai Maitai haibasi puwari dagi ipai pu ningthau panduna leirakpana isagi lol mayek culture kala sanskriti nana singba leijabanina mutkadaraba Maitai purupu kanminasi India ki mafam singna satlubada Maitai haiba purup asi leiramdaba yaude maramasna Maitai singidama apex body ama leitaba yadre soina tariba Maitai sing punsinna aikogi apex body ama semnaba hotnaba mathau tai haiki Vice President Benga Naiduna Vietnam gi mahaka phamanaba dang thai ngoshi thinga ngasi New Delhi da delegation ni thakta wari sanakre numi humni khongsata Vietnam gi Vice President adu ngarang numidang New Delhi da thunglakibani dang thai ngoshi thinna President Ramnath Kovind ga su unagani hayeng mahak bodagaya da sakadori Vietnam asi Asian da India gi yam naksina ba khongbu oiribani amadi lebak asigi Act East policy da su yamna maroi ba role ama lauribani Vietnamese Vice President khongsa sina lisingani tara tarukta leba ani gi marta lingkhakiba comprehensive strategic partnership po hena kangkha halagani hairi tha sigi tang kunmari amasung kunmanga da nominee khongsata United States President Donald Trump amasung First Lady Melania Trump na India da lakadoriba si harau nungai phawi haina Prime Minister Narendra Modi na phongdokre khongsa si India amasung US ka gi marta leinari ba mari da yamna maroi bo eragani democracy amasung pluralism da leibak anigi mieng amasung wakhal manei wafam kaya da India amasung US na kusamana thabak lokhaminari haina PM Modi na makhatana phongdokhi
Delhi ki BJP ki Sas Puriba Manoj Tiwari na mahak pham thadok lage hai kre adumoinama madugi mathau tadri haina party ki source amana hairi ngarang haidoki ba Delhi Assembly Mikhal ki result ta member humdra leba house aduda ruling Aam Aadmi Party na sit humpuni thoi pangduna absolute majority oikibani BJP na sit nipan phangki Bhojpuri singing star turn politician Manoj Tiwari bu Delhi da leba masing yamlaba Purbanchali voter sing yenglaga lising tara tarutagi BJP ki Delhi incharge ohelakibani hairi adumoinama handaki Mikhalda Purbanchali voter yamna leba Burari sitta phauba AAP ki mirep na vote lising marifuni pan henduna mai pakhi Hozeroi bada maroy pamukana thamjari 25th Martyrdom Anniversary amadi 9 Sahit Madhumangal Memorial Lecture Chief Minister N. Birena athoi mitung oduna panthokre YK College ki nauna saba Women Hostel sangakre loinana Jirida Road Safety Awareness Kamari lena motor rally panthokre Nasigi di Paodam Pijaba matang siloi sinjare miyang tabiri singbu kurumjari